Litana Nonangasi, Ayuk Angamada, Tangkhul amadi Kuki singi marakta akanba maongda khut thoknakhare, yung kaya may thakre, ELITETV na fangma maongda litangi saray kongi area da thokliba Kuki singna, Tangkhul gi miyoy ani furamagi wathok thokraba matu, nakalani gi marakta akanba maongda khut thoknaduna lakibani. Kuki kolai paiba singna Tangkhul gi headman gi yung kaya may tharamlaba matung, wathok wasi hena chokthorokibani. Makha taba pamdaba thokdok sing thoktaraba Manipur legang curfew thambaga loinara, lamvui langangching to Litan Bridge. Mokot Jepu, Sangkai Village, Mahadev amadi Yaulenda Central Forcing Thamduna akanba Jackson tarang lokotuna lahibani. Adubungasi ayuk anganbada kanghaudana nakalani marakta akanba maongda khut thoknabaga loinara yung kaya may tharamani akanba maongda khut thoknabaduda asiba amadi asokpa yaurabra haibado hausmakiti job jaba makhangdri ningsing mayabadi anobalenga ke deputy chief minister Losidiko cycle gi MLA Kimnyo Haukip amadi Okrogi MLA Ram Muiba yauna makhataba pamdaba thodok Toktanaba wari sana kibalay kabani.